Litan Makhatana Yumei Tanari Tankun Nagalong Urkul district emergency Lathokrabani Urkul district Litan Furupaniki Merak Unkatnaraktuna Dan Pau Yum Kungamanga Mei Tare Matunda Narang Sumakatana Yum Kya Mei Tare Urkul district Amasum Kamzong district Funger subdivision Amasum Kangpopi district Lungtin subdivision the internet incre Irangashi Horakiba Ngarang humni supat numita yung kaya may thabagi thawdok sing thokpada natana nongmei kapiki makhol sing su taba phangki mafam adu ahen ma forcing thajinduna irang adu lakshindana ba government akan mamongda honari hari irang asida ngarang phawpa mai chaki ba yum masing asi yangkhairom helagani haina panari hauzik phawbi oina sabsana yum kya mai chakrabagi haiba khangbadi ngamdri pawgi likhun sing hai ngarang ayuk pung taruka makhairom taba matamda litan da lebe yum mari nomai kapsin baga loinana mai thaki ngarang no yung ba phawba yum tara hena mai thaki loinana khulai paiba singna sarai khongkoki khundigi afaba makhalgi automatic rifle sijinaraga nomai kapthoraki hai Oiriba Piba Machine of Manipur Fire Service ki tenders in Mapamadu Yona sanction Mangam Kidi Masakang the Wissing Marak Kotona Badu, Machine Yamlava Security Force in Mapamaduda, Lading a Yimatamani, Togliba Taududa, Mishiminagi Pau Toidopa Lati Hari, Paushna Makatana High, Security Force in the Mapamaduda Tokliba Iranga Lakshmada, Sauna Awabatoki, no may cap Nabalushin Kraba Matunda, Numiyumba Aduai Pauba. Para-Commando Helicopter sijinaraga Litan Masiga Kun Lonari Bisinda Tibuhumbi Tabak Satagani Hedi. Oirakli Piba Masida Manipur government Urkul district Mapam Sing Kamzong district Funger subdivision Amasum Kangpopi district Longtin subdivision Kon Mapam Singda Numit Mangani internet things in Kibani. Manipur government ki home department thokiba tuan orders singi matungda Urkul district Kamzong district ki Funger subdivision amasum Kangpopi district ki Lungtin subdivision kon mafam singda social media bu lan sijinaraga district adu thokli tang du laita da ba phiba madu hena lakhan ba yabagi mi paiba leibidagi numit mangani internet service thingkibani mara sida tangkhul naga long Urkul district ki mafam punamakti emergency lakthrabani emergency manungda miyamna mikup na hum singna masum section na lainaba TNL na country mara sida ngarangsu irang thokliba litana masum atay mafam singda central security force singi ehenba kalam sing leptana thajin khri makhatana pamdaba thodok tholaktana ba section thorang kya lokhat pagaloinana ngarang thajin ki central force singi manungda mari super maha regiment para-commando sing yauri amaromdana Impal Urkul lambi de satpara section view Indigenous Peoples Forum Manipur IPFEM gi sirolamana handak Urkul district ki litanda community ani gi marakta violence ki thongsa tharakli basina maram oiraga Impal Urkul lambi National Highway 202 da sedokusin tawbur miyamna section view amasum karigumba lambi asida sedokusin tawbur khudong sadaba mayuk narabadi mobile number 7054107444 amadi 8119872056 ta paw khobir o haina phongdorakli BLA na Mastung Police Station ki Nongmei Maru Singh Laukibagi video sing Tadorakri Pakistan ki Balochistan tuan ba akan malalong sa thariba lengana thingkraba Balochistan Liberation Army BLA na province adura lairiba Mastung Police Station ki Nongmei Maru Singh Laukibagi video sing Tadorakri BLA gi Hakal Media Center Tadorakiba video duda mamang thagi kuntraga mathoiru khulai paiba BLA gi fighter singna police station da chensin bagi saktam sing ukiba galoina station adu gi personal kiya bu phajinduna thambagi saktam sing yauri BLA na tadorakiba video footage da station adu gi staff sing phajinduna thamkibagi saktam sing unakiba galoina station adu gi record kaya marum su mangta kanhi Station adu bu khudum jalaba matungda masing yamlaba nongmei amasum nongmei maru sing BLA gi fighter sing na puduna sakhibagi saktam sing thadorakibani BLA na satakiba landa adu makhoi gi coordinated operation ki manungsanani operation adu gi manungsana BLA na province adu da lairiba tuan police outpost sing prison amasum tuan samga sagat pa mafam da su landa sataki Kweta Nuski amasum Gwadar yauna province adugi district mapanda lenga sengwa sagaliba mafam kaya dasu BLA gi militant singna mamang thagi loisilakpa amasu February gi angan bada landa sataki
BLA na chatakiba landa aduna misi mina amasum aso apan yahon kibaga loinana Pakistan lan mi ki marak sauna kuthok na kibani province adura thukliba umkhatna ba aduna setmilonda sauna singna bamu ehlian su pau su makata na pali Myanmar gi IDP sing sinja ki awat mayunari Myanmar junta lenga ki lanmi amasum ethnic rebels gi marak kuthok na duna mathwai hingna bagi damak lanje na duna saupa tan kem sangjapam loribi internally displaced people's IDP sing sinjaki awaba sauna mayunari haukiba chahida lenga masum lenga ki mayukta ladibe singi marakta kuthoknarakpadigi lanjanarakraba miyoi singna demo so town manakta tharamba phawamusum chujak sing yauna tuan pulam sing matam sana lokpa ngamdabadagi sinjaki awatpa mayunabani haina local source amana phungdoki Mahi marong lokpagi matam atuna military junta na drone yauna artillery shells sing amasum ground troop operations sing chathaduna ethnic rebels sing mathata landara khibadagi lanjana khiba miyam gi labuk sing da tharamba mahi marong sing adu matam sana lokpangam khidabani haina IDP sing na phongdorakhi miyoi khradi makogi lopam sing da thabak su phangdaduna nomagi aphang suragi hingnaba wana lenari hari Masanupi rep taurubana hasidriba phawba kaisum sangda thamlagani Andhra Pradesh ki Bejewara Foxo Kotna pokminaba masanupi bu rep tauduna mirol halaba matung luhongani haina Khudong chabalora maduga kona thangda bus station hundoklamba naha ama mapunchi chupa sidriba phawba kaisum sangdal henanawa order thokri Bejewara Foxo Court ki judge Bihip Babani na order adu Nahan thokpada marala iraba nahadudagi lupa lising taruk ki fines lokhi loinana court district legal cell service authority da victim oidibi nupi masa aduda lenga ki maikei digi athuba matamda lupa lakh manga gi cell gi mateng phangangada hana sukhanki case asi kumja english ngani ga kungo humdoi digi hokibani sei kunga mathoi suraba naha nupa aduna ma ki mapa ga khainaraba mama gi manakta laktuna masa nupi ani eduga unakibani Sai taragatre tangai bi masanupi edubu blackmail tawduna hanjina sexual assault tharamani aduga kona thangda bus station khondoklambani haina su pau sta pali Bangladesh ta mikhal nakshalaglaba phawbi Hindu ama thangna thinduna hatkri Bangladesh ta thasi ki taragani thore general election pangthokadaba numit humni da ngairaba matamda mapham madura lalon itik tawduna lebi Hindu masa ama thangna thinduna hatkri laikhidrabi Hindu masa adu masagi sei humfugani thoi suraba Chandra sarkar kawi hari thawdo Chandra sarkar ma ki sengi dukan manungda phamduna leiringeda masa khangdaba singa duna sanglaglaga thangna thilamani hari mapham adugi pawgi sinel amada Trisan Police Station ki in charge weriba Muhammad Firoz Hussein phungdokiba warul singadu palladuna South Kanda khungang digi Upajila gi Bogar Bazar riba Bye Bye Enterprises haina khangnaba Chandra Sarkar gi seng dukan adu numidang pung 13 tarakpada thawdo adu thokibne hari Officer in charge Firoz ki matungina masakhangdaba miyoi singaduna Chandra Sarkar bu dukan manungda thangna thilaba matung dukan adu gi shutter singtharaga thamnamani hari mayumda halaktabadagi imung manunggi miyoi singna thirakpada shutter adu haigalubada manungda Susen Chandra Sarkar siduna lerambani hanasu pau sta makhatana phungdorakli